Thaina mamangai matamda apik apikpa khun masa mayam amana namna taba yamna sauraba leibak amakhak leirami. Leibak asida khundariba khun macha macha pumnamak magi magi oiba lusingba amamam khanduna makhoigi khun adubu ngak selammi. Isam samna hek hairabada khungi lusingba aduna makhoigi piklaba khuladugi ningthau ama oibaga chap manai. Mahakna khuladubu asoi angam yaudunaba pumnamak senai. Aduga khundugi chakhot thaurangi oinadi leibak pumnamakki ningthau asina sel thum pumnamak thadaraktuna lusingba asina amuk mahakki makhada semgat sagatli. Hariba sauraba leibak asibu matik magun leikraba marin yamna khaba mabudi marosing leibada lamba pabinaba leitraba nongthon kauba ningthau amana palame. Ningthong nongthon gi taloidi nungsiraba masa ani thamlamlaga nganna nonggakhre. Masanupa ahal thauba amadi masanupi sinthoi makhoi anisu mapabunggumna asuki matik mabudi marosing lei. Lausing tana yamna laina makhoi anina saukraba leibak adubu ngak senduna thamba ngamlammi. Masigisu mathakta leibak aduda leiriba misam praja ayamba loinamak wakhal lausing leirammi. Matam ayambada ahal naha khaidana punna punna phaminaduna lausing tanaba paukhong sanaduna phongba hanba tanaba toina toina taurammi. Maram asina nongthongi sauraba leibaksi malem pumbana lausinggi leibak hairaga khangnarammi. Leibak asida leiriba apik apikpa khungang mayam adugi marakta khwaidagi lausing yamna leiba miyamna khundaba khungang amakhak yaurammi. Hariba khun masa asida khwaidagi lausing leiba misak ama oiribasi ahal oiraba makhwang kolaba sairel kauba hanuba asina oirammi. Sairelgi masanupa portrayed tonsu mapabunggi mataugum lausinggi lambida lamba pabinaba leite. Sahi yamna nauriba pakhang masani. Adubu mahaki mabudi marosing asidi sahi phana yamlaba ahal lamanna phauba lamba paba ngamlamde. Nongma numidangi matamne portrayed na mahaki marup amaga makhoigi yomda paukhong sanaduna lei. Hariba tanja asida mahaki mama thoraktuna makhoi anibu sak sararo la o hairammi. Portrayed na khumlammi. Ima ipa ibungoga imaga hana sathok piramo. Itauna ingonda paukhong ama salli. Masigi paukhong pidriba phawadi nasa ikhoini saka amata sakhiroi. Hoi hoi phare phare adudi aikhoi hana saram lage ko aduga nakhoi anisu ngaihak leiraga sangla o. Ngaihakki matungdadi portrayed na magi matawna saliba paukhongdu phongkhre. Asumna makhoi anina harauna wari sanaringai kadomdagino khanghaude mikap mirau khol tarak lamme. Portrayed na magi marup aduda hairammi. Itaw karino numidang asidabu mikap mirau khol tarak libasibu kana kari tawba yawraba zakno aikhoibu mapanda thoktuna yinglubana phagadoribra. Maduna phagadaba male ado itaw saksangda imaga babungada haifetang hairamlaga thoksi. Asumna haineduna makhoi ani mapal thorak lamme. Masana hairamliba wafam aduda kari tawrabano khanduna sairel sak thuna saba losilaga mahaksu khungi miyam tinphamda thorakle. Matam asida numidang thengjilakpa matamga oibaga khundugi miyamna magi magi makhutta maira amamam painaduna lusingbagi mayum tana chanaba uraga sairel na hanglammi. Isasa inausa lusingbagi mayumda mayam sanaribasibu kari tawba yawrabage mikap mirau khulsu tai kari khudong thiba taba yawrabage. Khungi naha amana makhoigi lusingbadu ahal matam oibana phamsenaduna leirakpadu ngasidi taibang pan thadoktuna satkhre. Maram asina mahaki mathau mangam pumnamak pangthuknaba haiduna mayam satlibani haiduna hairaklamme. Pause tabada portrayed gi mapa masa amasung mahaki matausu lusingbagi mayumda mahaki mathau mangam pangthokpa yawnanaba chatlamme. Asumna numittu haukraba matung mathangi numitta lusingba leitrabanina leibaki ningthau nongtholna makhoigi khundugi anauba lusingba ama khannaba haiduna laklamme. Ahal laman kaya marum punduna wari watai sanaraduna kupna khanaraba matungda makhoigi khul adugi oina sel khwaidagi paiba masama usu yamna phaba khaba haribana hasi lusingba oina ohenbada yanakhre. Khabasi miyamna hek ubada
ꯐꯠꯇꯦ ꯍꯥꯏꯕ ꯀꯅꯥꯃꯠꯇ ꯌꯥꯎꯗꯦ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯅꯁꯨ ꯃꯍꯥꯛꯁꯤ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯒꯤ ꯐꯠꯇꯕ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕꯇ ꯊꯤꯕ ꯃꯤꯒꯤ ꯑꯩꯒꯤ ꯌꯦꯡꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯇꯣꯟ ꯍꯣꯏꯒꯤ ꯈꯨꯟ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ ꯐꯠꯇ꯭ꯔꯕ ꯂꯨꯆꯤꯡꯕ ꯈꯥꯕꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯈꯨꯜꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯍꯥꯏꯗꯨꯅ ꯊꯥꯗꯔꯛꯄ ꯁꯦꯜꯐꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ ꯈꯨꯜꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯄꯥꯏꯈꯠꯈꯤꯗ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯨꯜꯒꯤ ꯃꯤꯆꯝ ꯈꯔꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯖꯔꯨꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯃꯤꯌꯥꯝꯅ ꯇꯥꯔꯝꯃꯤ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯖꯔꯤꯕ ꯁꯟꯕꯤꯗꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯁꯪꯒꯣꯜꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯜꯂꯕ ꯑꯍꯜ ꯑꯅꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯍꯤꯡꯗꯧꯔꯤꯕꯅꯣ ꯅꯍꯥ ꯑꯣꯏꯗꯅ ꯊꯕꯛ ꯁꯨ ꯅꯣꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯍꯥ ꯑꯃꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯆꯥꯏꯔꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯈꯤ ꯏꯄꯟ ꯆꯥꯏꯔꯦꯜ ꯈꯨꯟꯁꯤꯗ ꯊꯣꯛꯂꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯨꯔꯥꯟ ꯆꯤꯟꯊꯤꯁꯦ ꯈꯔ ꯈꯤꯠ ꯇꯣꯏꯃꯟꯈ꯭ꯔꯦ ꯏꯄꯟꯗꯤ ꯑꯍꯜꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯅꯤ ꯏꯄꯜꯅ ꯈꯨꯜꯁꯤꯕꯨ ꯍꯥꯟꯅꯒꯨꯝ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯄꯥꯝꯕꯩ ꯑꯃꯇꯪꯗꯤ ꯌꯥꯠꯄꯤꯌꯨ ꯆꯥꯏꯔꯦꯜ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤ ꯈꯥꯕꯅ ꯑꯣꯏꯔꯤꯕ ꯃꯈꯩꯗꯤ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡꯁꯤ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯈꯜꯂꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯕꯨ ꯃꯍꯨꯠ ꯁꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯃꯁꯨ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯨꯆꯤꯡꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯈꯨꯜꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯅꯤꯡꯊꯧꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯅꯤꯖꯅꯕ ꯍꯥꯏꯔꯨꯔꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯕꯗꯤ ꯈꯨꯟꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯅꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯅꯤꯖꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯈꯥꯕꯅ ꯌꯥꯗ꯭ꯔꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯍꯥꯛ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯒꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯂꯥꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯒꯤ ꯄꯤꯊꯔꯛꯂꯤꯕ ꯁꯦꯜ ꯊꯨꯝ ꯀꯌꯥꯃꯔꯨꯝꯁꯤ ꯈꯨꯟꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯗꯅ ꯃꯔꯅꯥꯏꯒꯤ ꯂꯣꯏꯅ ꯑꯣꯏꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯃꯁꯥꯅ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯀꯥꯗꯨꯅ ꯅꯤꯡꯊꯧꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯈꯥꯕꯅ ꯆꯝꯖꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯙꯝꯀꯥ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯦꯛ ꯋꯥꯀꯠꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯈꯥꯗ ꯈꯨꯜꯁꯤꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯅꯤꯡꯁꯤꯡꯕ ꯐꯩ ꯅꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯀꯣꯅꯨꯡ ꯀꯥꯕꯒꯤ ꯋꯥꯐꯝ ꯇꯣꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯕꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯄꯥꯂꯤ ꯅꯥꯏꯅ ꯈꯨꯜꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯣꯏꯅ ꯊꯣꯛꯂꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯛꯂꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯄꯣꯏꯔꯩꯇꯣꯟ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒ ꯑꯆꯧꯕ ꯃꯩꯖꯥꯎ ꯍꯧꯔꯒ ꯈꯨꯜꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯝꯃꯤ ꯃꯩꯖꯥꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯎꯈꯣꯡ ꯀꯌꯥ ꯑꯃ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯥꯏꯔꯦꯜ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ ꯅꯍꯥ ꯑꯃꯅ ꯃꯉꯣꯟꯗ ꯄꯥꯎꯈꯣꯡ ꯈꯔ ꯆꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ
Sairel na hairami. Adudi sasa ipana khoida pakhong ama sange. Kanana hana phongba ngambano haibado yenguko. Adudi ipa hairage. Ai hakse thawai panba jiba amadi natte. Imit na ubadi ngammi. Sokpa paibadi ngamde. Ai hak lairi haiba tamag khangi. Thawai pandabasu thawai panba amaga chap mane. Ai hakse karigumbada chinjak amata sade. Adubu aina chinjak amata sadrabasu sabadi tumthaba nai. Aduga saba tumlakpa matam aduda ai hakse sokpa paiba yaba posak amagumna mitna uba ngamla posak amagum leira adudi hairo sasa ai hak haina ipana pakhong asida haribase karibuno aduga nakhoina pakhong phongba matamda nakhoigi pakhong do kamdongna aigi pakhong sigi pakhum oiraklibano haibado mayak sengna khangallu magi pakhong du tavada naha makhaidu wakhal munna khalammi ngaihaki matungda poirei tona tapna khumlakhi ipa ibungo pakhong dugi pakhumdi maini mai asidi thawai panba jiba ama natte tawbatabu thawai panba amagumna lengba haiba humbadi ngammi mahak lairi haiba aikhoina khangi isada magi maisha phawe aduga maisi chinjak sade mahaki maisha aduna chingyendi tumthahalle chabaga sapmane aduga mahakna u singyen singdo tumna saba loiraba kanda maitan ut oina onduna sokpa paiba yaba posak ama oihelle masanupagi loksing leiba matau aduda sairel mathanta momon noksei pakhumdu sumi haiduna hairanme matamasida kadomdagino nupa amana yamna kanna laurakpagi makhol tarakhi maijau adugi akoivada leiramliba makhoi mayamdu hagotnaraklamme khonjel tarakliba adomda chensille adugadi sahi miyai chalaba nupa ama mayumdagi khun ngakpa thorakpa matamda turel mathakta sariba mallaba thongdu lanthorakpa matamda tekhibadagi thong aduda yanduna leiramba uramme thuna makhoi mayam chensinduna nupa dubu singkhatlamme matawasida poreitona saungna hairakhi ipa ibungo itaw mayam aikhoisu asigumba khudong thiba mayamsi kayam kuina khangduna lekhigadoribano ngasi iyambasi karigumba laibak thiduna thawai mangamdabadi kamdogani thongsi matam kuinagi mamangdagi lairaklabani aikhoigi lusingbana simjin sajinbide aikhoi tumina leithoklagumsi aroibo oina mangonda amuktadi haiduna yengsi yadrabadi yadabagi thabak amamok khanabana phagani mahaki wafamsi makhoi ataina su yare aduna mathangi numit adugi hek nonganbaga khunjamiyam pumba lusingba khabagi mayumda laklamme khundugi ahalsingna khabada makhoigi turel asibu lanthok lansin taunaba thong ama nauna sembinaba haijabada khabana yaramde madugi mahot mahakna saungna hairame khunjamayam turel asida miyamna lanthok lansin taunaba thong hojiksu adum lairi aduga kari maramgi anoba thong amamok sagadoribano nakhoigi thong sanaba selga aingonda amata laite madugi wado kona khanasi poreito na hairame lusingba sana konungdagi de tha khudingi khulsigi sakhot thawrangda sijinanaba selfam kayama thadarakli madugi selfam mayamdubu kadai waida sijinakrabage asuk kuiba matamasida lusingbana mafam asigi lusing purel oina hek lerekpadagi khulsigi sakhot thawrangi oiba thabak amata tawbi khidri madu oirabadi sana konungdagi ining thongna thadarakpa selfam mayam adu kadai da leikrabage mahaki wahangsi tawada khavadi saungningbana mai haukre aduna yamna sauna hairame mado nakhoina thigetpagi mathau tade nakhoi khunja mayamna khalibabu lusingbo oiba ikhoisi yamna nungairamgani haina khalibro nakhoigi sana konungdagi ining thongna pitharakpa seldi laredana aigi isagi iranai iral mayam ama phogba nakhoigi honavada loikhrabani mado nakhoina amata ude karigumba karisu laitaba asoi anga masa ama hek thorok lagana aibu lusingbani haidana hektamak tainaba masina tro nakhoina toribase lusingba khunsibu asoi angam thoklabadi
ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯈꯨꯟꯖꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯂꯨꯆꯤꯡꯕꯕꯨ ꯏꯅꯤꯡꯊꯧꯅ ꯈꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯨꯆꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯁꯥꯐꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯋꯥꯀꯠꯀꯅꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯨꯆꯤꯡꯕꯅ ꯀꯤꯍꯟꯕꯗꯁꯨ ꯇꯦꯊꯔꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯨꯆꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒꯗꯕꯅꯤ ꯍꯥ ꯅꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯊꯛꯇ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯥꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯟꯅꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯦꯜ ꯄꯤꯊꯣꯛꯇꯨꯅ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯈꯨꯟꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯅ ꯅꯈꯣꯏꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯂꯨꯆꯤꯡꯕ ꯈꯥꯕꯅ ꯑꯁꯨꯝꯅ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯠꯇꯨꯅ ꯊꯝꯂꯝꯂꯕꯅꯤꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯅꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯅ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯎꯖꯦꯜ ꯑꯃ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯥꯎꯔꯒ ꯂꯥꯛꯂꯝꯃꯤ ꯃꯔꯣꯜꯗꯤ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯇꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯅ ꯄꯥꯎꯈꯣꯡ ꯀꯌꯥ ꯑꯃ ꯆꯟꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯈꯣꯡꯁꯤꯡꯗꯨ ꯂꯣꯏꯅ ꯐꯣꯡꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯆꯧꯕ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯃꯤ ꯃꯈꯩꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯨꯡꯂꯒꯗꯕꯅꯤ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯁꯤ ꯇꯥꯔꯨꯔꯒ ꯄꯣꯏꯔꯩꯇꯣꯟꯅ ꯇꯥꯟꯖꯥ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗ ꯀꯥꯔꯒ ꯋꯥꯀꯠꯄꯒꯤ ꯃꯇꯝꯗꯨ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯎꯖꯦꯜ ꯆꯦꯟꯕ ꯂꯥꯛꯂꯤꯕ ꯑꯉꯝꯕ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯅ ꯍꯪꯂꯝꯃꯤ ꯑꯉꯝꯕ ꯏꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯀꯨꯝꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯗ꯭ꯔꯥ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯅꯈꯣꯏꯒꯨꯝꯕ ꯅꯍꯥꯅꯕꯨ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯍꯟꯅꯤꯡꯂꯤꯕꯅꯤ ꯏꯅꯤꯡꯊꯧꯗꯤ ꯅꯪꯅꯕꯨ ꯁꯔꯨꯛ ꯌꯥꯅꯤꯡꯂꯕꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯣ ꯑꯗꯨꯗ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯁꯦ ꯇꯣꯏꯅ ꯊꯣꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤ ꯅꯥꯏꯗꯨꯅ ꯈꯨꯜꯁꯤꯕꯨ ꯉꯥꯛ ꯁꯦꯟꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯗ ꯊꯧꯔꯝꯁꯤ ꯌꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜꯁꯤꯗꯤ ꯀꯅꯥꯅ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ ꯑꯉꯝꯕꯗꯨꯅ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯋꯥꯀꯠꯀꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯀꯠꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯈꯥꯕꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅꯗꯤ ꯋꯥꯀꯠꯆꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯈꯩꯅ ꯃꯈꯣꯏꯁꯨ ꯈꯨꯟ ꯉꯥꯛꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯄꯤꯛꯄ ꯊꯧꯗꯣꯛ ꯃꯆꯥ ꯑꯁꯤꯒꯤꯗꯤ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯨꯗꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯟꯖꯈꯤꯕꯅꯤ ꯑꯗꯨꯒ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯒꯤꯗꯤ ꯈꯨꯟꯖꯥ ꯑꯃꯠꯇ ꯊꯧꯔꯝꯗꯨ ꯌꯥꯎꯕ ꯂꯥꯛꯆꯔꯔꯣꯏ ꯃꯔꯝꯗꯤ ꯈꯨꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯨ ꯌꯥꯔꯣꯏꯗꯧꯔꯦ ꯑꯉꯝꯕꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯂꯨꯆꯤꯡꯕ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯅꯤꯡꯂꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯊꯤꯡꯕ ꯄꯤꯕ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯑꯩꯅ ꯂꯥꯟꯃꯤ ꯊꯥꯔꯛꯀꯅꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯊꯧꯔꯝ ꯑꯁꯤ ꯉꯟꯇꯥꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯌꯨ ꯈꯨꯟ ꯉꯥꯛꯅꯕꯒꯤꯗꯃꯛ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯖꯔꯒꯦ ꯑꯉꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯆꯤꯡꯕꯒꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯄ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯔꯥꯎꯔꯤꯕꯗꯤ ꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯄꯥꯎꯈꯣꯡ ꯐꯣꯡꯂꯕ ꯑꯊꯣꯏꯕ ꯃꯤꯁꯛꯇꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯑꯣꯏꯕ ꯉꯝꯂꯕꯗꯤ ꯂꯨꯆꯤꯡꯕꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈꯤꯗꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯕꯗ ꯄꯣꯏꯔꯩꯇꯣꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯧꯖꯥꯜ ꯐꯪꯗꯨꯅ ꯈꯨꯟꯒꯤ ꯃꯔꯨꯞ ꯈꯔꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯇꯝꯅ ꯀꯥꯔꯛꯂꯦ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯜ ꯃꯆꯥ ꯀꯌꯥꯗꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯅ
ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕ, ꯃꯆꯥꯅꯨꯄꯤ ꯁꯤꯟꯊꯣꯏ, ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯣꯜꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯟꯅꯅꯕ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ, ꯊꯧꯔꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯅꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯟꯒꯗꯕ ꯄꯥꯎꯈꯨꯝ ꯄꯨꯝꯅꯃꯛ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯁꯦꯝꯖꯕ ꯄꯥꯎꯈꯨꯝ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯂꯥꯏꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯐꯣꯡꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝꯁꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯔꯣ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯄꯥꯎꯈꯣꯡ ꯑꯍꯥꯟꯕ ꯆꯠꯂꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯄꯥꯎꯈꯣꯡ ꯑꯃꯅꯤ꯫ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯄꯥꯎꯈꯣꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯍꯪꯖꯒꯗꯕ ꯋꯥꯍꯪꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯈꯨꯝꯕ ꯉꯝꯕ ꯁꯨꯞꯅꯇꯪꯒꯤ ꯃꯤꯑꯣꯏ 10 ꯈꯛ ꯈꯟꯒꯠꯆꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯥꯕꯤꯔꯣ꯫ ꯎꯍꯩ ꯍꯥꯏꯕ ꯎꯍꯩ ꯑꯁꯤꯇꯕꯨ ꯃꯌꯥꯝꯅ ꯈꯪꯅꯕꯗ ꯎꯍꯩꯗꯨꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯃꯥꯒꯤ ꯃꯀꯨ ꯌꯥꯎꯏ꯫ ꯃꯀꯨꯗꯨ ꯈꯣꯛꯂꯒ ꯃꯥꯒꯤ ꯃꯅꯨꯡꯗ ꯃꯇꯣꯡ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯇꯣꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯎꯍꯩ ꯑꯃꯈꯛꯀꯤ ꯃꯃꯤꯡ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯎꯍꯩꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯍꯩꯗꯨꯒꯤ ꯃꯄꯥꯟ ꯏꯊꯪ ꯊꯪꯕꯗ ꯃꯥꯒꯤ ꯃꯀꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯃꯥꯒꯤ ꯃꯔꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯔꯨꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯅ ꯃꯇꯣꯡ ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯎꯍꯩꯁꯤ ꯀꯔꯝꯕ ꯎꯍꯩꯅꯣ? ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯑꯗꯨꯒꯨꯝꯕ ꯍꯩꯗꯨꯕꯨ ꯂꯩꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯇꯣꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯕꯨ ꯅꯤꯡꯊꯧꯅ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯍꯜꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯨꯝꯕ ꯍꯩꯗꯨꯗꯤ ꯍꯩꯃꯥꯡ ꯍꯥꯏꯔꯤꯕ ꯍꯩꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯗꯤ ꯍꯩꯃꯥꯡ ꯍꯥꯏꯔꯤꯕ ꯍꯩ ꯑꯁꯤꯅ ꯑꯣꯏꯖꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯗꯨ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏ 10 ꯈꯛ ꯈꯟꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯄꯥꯎꯈꯣꯡ ꯑꯃꯃꯨꯛ ꯅꯤꯡꯊꯧ ꯅꯣꯡꯊꯣꯜꯅ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛꯁꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯍꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯠꯅ ꯎꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯁꯤ ꯍꯦꯛ ꯄꯣꯛꯄꯨ ꯄꯣꯛꯈ꯭ꯔꯕꯗꯤ ꯃꯥꯡꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯡꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯗꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯕꯨꯅꯣ? ꯅꯤꯡꯊꯧ ꯅꯣꯡꯊꯣꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ 10ꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯄꯣꯏꯔꯩꯇꯣꯟꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯅꯨꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯍꯦꯛ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯈ꯭ꯔꯕꯗꯤ ꯀꯥꯎꯕ ꯂꯩꯇꯦ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯗꯨ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯤꯡꯁꯤꯡꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ, ꯅꯍꯥꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯁꯤꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯗꯨ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯄꯥꯎꯈꯣꯡꯁꯤ ꯑꯃꯨꯛ ꯇꯥꯔꯣ꯫ ꯑꯩꯍꯥꯛꯁꯤ ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ, ꯑꯃꯨꯛꯁꯨ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯃꯗꯤ ꯈꯣꯡꯅ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯑꯃꯠꯇꯗ ꯑꯩꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯣꯏꯖꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯅꯩ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯁꯛꯇꯥꯛꯂꯤ꯫ ꯑꯩꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣ, ꯑꯩꯍꯥꯛꯁꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯆꯟꯒꯗꯧꯔꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯂꯝꯖꯤꯡꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩꯇꯣꯟꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯏꯁꯤꯡꯒꯤ ꯏꯊꯛ ꯑꯁꯤꯅ ꯑꯣꯏꯒꯅꯤ꯫ ꯏꯊꯛ ꯑꯁꯤꯗꯤ ꯑꯃꯨꯛꯁꯨ ꯂꯥꯛꯀꯅꯤ, ꯑꯃꯨꯛꯁꯨ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯝꯕꯤ ꯑꯣꯏꯖꯗꯨꯅ ꯑꯗꯨꯃꯛ ꯆꯠꯆꯩ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ
ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯥꯛꯂꯕꯁꯨ ꯏꯊꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯍꯜꯂꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟ ꯄꯣꯏꯔꯩꯇꯣꯟꯒꯤ ꯊꯣꯏꯗꯣꯛꯄ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯑꯗꯨꯗ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ ꯄꯣꯏꯔꯩꯇꯣꯟ, ꯅꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯁꯤꯗꯤ ꯂꯝꯕꯥ ꯂꯩꯔꯣꯏꯗꯧꯔꯤꯕꯨ꯫ ꯑꯗꯨꯗꯤ ꯅꯆꯟ, ꯑꯩꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯁꯤ ꯆꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯨꯝ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡ ꯇꯥꯕꯤꯔꯣ꯫ ꯑꯩꯍꯥꯛꯅ ꯃꯅꯤ ꯑꯃꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯃꯅꯤꯗꯨ ꯑꯋꯥꯡꯕ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯊꯛꯇ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯡꯂꯕ ꯌꯨꯝ ꯑꯗꯨꯕꯨ ꯀꯥꯈꯠꯅꯕ ꯀꯩꯔꯥꯛꯇꯤ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯅꯤꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯒꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯕꯨ ꯆꯨꯞꯁꯤꯟꯗꯨꯅ ꯃꯅꯤꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯤꯗꯨ ꯑꯔꯪꯕ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯊꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯄꯤꯔꯒ ꯏꯕꯨꯡꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯄꯥꯎꯈꯨꯝꯁꯤ ꯐꯣꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯕꯨꯡꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯇꯉꯥꯏꯃꯛ ꯐꯗꯅ ꯏꯕꯨꯡꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯊꯣꯏꯕꯒ ꯈꯛ ꯂꯣꯏꯅꯕ ꯌꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯇꯣꯟꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯃꯒꯨꯟ ꯂꯩꯕ ꯃꯅꯤ ꯍꯥꯏꯕ, ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯗꯨ ꯃꯐꯝꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅꯗꯤ ꯂꯩꯔꯝꯒꯅꯤꯁꯦ꯫ ꯃꯁꯤ ꯈꯟꯗꯨꯅ ꯊꯣꯏꯕꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯋꯥꯡꯕ ꯌꯨꯝꯊꯛ ꯀꯩꯔꯥꯛꯇꯤ ꯌꯥꯎꯗꯕ ꯀꯣꯅꯨꯡꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯇꯞꯅ ꯈꯨꯝꯂꯛꯈꯤ, ꯏꯇꯥꯎ, ꯀꯣꯅꯨꯡ ꯑꯋꯥꯡꯕꯕꯨꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯗꯨꯕꯨ ꯌꯨꯝꯊꯛ ꯌꯧꯅ ꯀꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯩꯔꯥꯛ ꯂꯣꯏꯅ ꯍꯥꯞꯄꯤ꯫ ꯀꯩꯔꯥꯛ ꯌꯥꯎꯗꯕ ꯌꯨꯝꯊꯛꯇ ꯁꯥꯕ ꯗꯣꯂꯥꯟ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯀꯥꯗꯧꯔꯤꯕꯅꯣ? ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯃꯆꯥ ꯏꯕꯦꯝꯃꯅ ꯍꯥꯏꯈꯤꯕꯗ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯄꯥꯎꯈꯣꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯄꯥꯎꯈꯣꯡꯁꯤꯒꯤ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯤꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯊꯛ ꯑꯁꯤꯅ ꯀꯝꯗꯧꯅ ꯂꯝꯕꯤ ꯑꯣꯏꯗꯧꯔꯤꯕ? ꯑꯣ, ꯏꯊꯛ ꯑꯁꯤꯗꯤ ꯏꯁꯤꯡꯅꯤꯀꯣ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯊꯠ ꯑꯗꯨꯗ ꯃꯅꯤꯗꯨ ꯁꯣꯏꯗꯅꯃꯛ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯍꯤꯖꯥꯎ ꯑꯃ ꯇꯣꯡꯂꯒ ꯏꯊꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯏꯊꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯆꯤꯟ ꯑꯣꯏꯔꯞꯅ ꯁꯨꯔꯨꯡ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯅꯤꯗꯨꯕꯨ ꯃꯁꯥ ꯃꯎ ꯐꯔꯕ ꯂꯥꯟꯃꯤ ꯑꯃꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯧꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯌꯦꯡꯕꯤꯌꯨ, ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯅꯤꯁꯤ ꯑꯃꯅ ꯏꯊꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯅꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛ ꯑꯁꯤꯗ ꯑꯁꯨꯝ ꯀꯨꯝꯊꯈꯤꯗꯨꯅ ꯅꯈꯣꯏꯕꯨ ꯏꯔꯥꯛꯅꯗꯨꯅ ꯁꯤꯍꯟꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯔꯨꯡ ꯑꯅꯤꯁꯤꯗꯒꯤ ꯏꯊꯠ ꯇꯥꯒꯗꯕ ꯁꯨꯔꯨꯡꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯑꯃꯨꯔꯛꯈꯛ ꯍꯪꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯁꯨꯔꯨꯡꯗꯨ ꯈꯟꯖꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯈꯟꯖꯔꯤꯕ ꯁꯨꯔꯨꯡꯗꯨꯗ ꯅꯈꯣꯏ ꯆꯪꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯁꯨꯔꯨꯡꯗꯨꯕꯨ ꯈꯜꯂꯨꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯡꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯀꯔꯝꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯒꯦ? ꯄꯣꯏꯔꯩꯇꯣꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯏꯊꯠꯇꯨꯕꯨ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗꯁꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯂꯥꯟꯃꯤꯗꯨꯗ ꯍꯪꯂꯝꯃꯤ, ꯑꯊꯧꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯊꯠꯇꯨꯕꯨ ꯇꯥꯕ ꯁꯨꯔꯨꯡꯗꯨ ꯈꯪꯒꯦ ꯍꯥꯏꯅ ꯅꯤꯡꯖꯔꯕꯗꯤ ꯅꯍꯥꯛꯅ ꯀꯔꯝꯕ ꯁꯨꯔꯨꯡꯕꯨ ꯇꯥꯛꯄꯤꯒꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯌꯥꯝꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯛꯂꯛꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯝꯃꯤ꯫
Matau asida thoibana Poiraitonda mahakna matau kamdona khangbang ngamlibano haina hanglamme. Masida Poiraitona mahakna hangkiba wahangdugi matung inna lanmi aduna asumba mafamsi taklakbani aduga mahakna pakhumdu pirakpa matamda magi mamit anidu aingonda misana na yenglamme aigi mitphamdagi mahaki mit aniduna khajikta phawba hongdokhiba leite aduna takpadi mahaki pakhumdu asumbani haibasi taklibani karigumba mahakna aranba haigadaba oirabadi hana mahakna leiramliba sakpham adudagi khajikhtang oirabasu ahongba lakadabani Poiraitongi haithoi singthoiba matautuda thoiba yamna ngaklamme masidagi amuk thoibana makha tana mangonda ithat asida laklabanina mahakna manini haina khaliba posaktu kari oirabano karibu manini haina pugadoribano hairamme Poiraitona nokphet tongna mafamduda hauriba yubi pambi aduda makhut thilammi aduga thuna yubi pambi dugi mathakta kakhatlamme paliba yubi anauba amaga ariba amaga heklaga putharakle masidagi makhoini konung tamna laklammi yubi anidu maza ibe masithoida piramme aduga mahaki pakhung adugi pakhumdu yubi asini haina hairabada sinthoi yamna harauna yubi dubu loksille Poiraitongi thoidok hendokpa wakhal loksing aduda penjaraba ningthong nongthona hairaklamme Poiraiton aihak nangi loksing leiba na taw asida pungpen pele nahakna aikhoigi pakhong pumba phongba ngamlabanina madugi mana oina nangna kari pambage sana lupa natragana konung asauba ama sadona piyo haibra Poiraitona khummi iningthaw nanai aidi karisu pamjade aina pamjabadi aikhoigi khuldugi turelduda lanthok lansin tawnabagi thong amatang sabiyu aikhoigi hana lairiba thongdudi kuiraba mallaba oibana aikhoina sathok chasin tawbada yamna khudong thiningai oire nongmasu iyamba ama thonggi masi ama tektuna turelda tasilaga sigadabagi tawki aikhoina matam sana thengnabadagi iyambadu kanba ngamhawbani ningthawna hairamme ha kari haiba aigi leibak asida huran sinthi tawraba aina matam sana sana khun khudingi saukhat thaurangi sel adumak thadari aduga nakhoigi lusingbaduna karimata yengsindraba nakhoigi lusingbadu aina matik saba chairak pigani asi haiduna mahaki lanmi thaduna lusingba khababu phaduna puraklamme masidagi nongtholna khababu mapunsi chupa lainunggi kaisum sangda thamjinki aduga Poiraitonbu makhoigi khuladugi lusingba oina haplamme masida sunatana mahaki damak sana lupa sel amadi phajaraba konung amasu sabirammi asum tawna Poiraitona lusingba oirabada khuldu yamna sapharaklamme asoi angam yaudana ningthina semjin sajinduna makhoigi khuldu yamna nungaina hanagom ingna sikna harau tayamna pankhi warisi nungai biragadi like tobiramu comment tobiramu amadi channel asida nauna sangbirak ko oiragadi subscribe tobiramu